Lakhipuronline na putok saba July ki tang 18 irai numit ki Khomjinba Pao tabirasi. Ahanbada maruoiba pau. Manipuri Sahitya Parishad Assam na silangduna Mahakabi Hizam Anganghal ki chamaga kuntra suba mapok kumon thoram Silchar Parishad Bhavan da pangthokre. Nauna saba loiraba Silchar Sadar Police Station arang hauna bi matung ina sangakre. Marai Bagningba Tarun Rampukongi Marfuhumdoi Suba Nonga Kumon Thoram Lakhipur Municipality Conference Hall the Pangthokre. Myanmar Meitei Development Association MMDA gi chahi amapung pharakpagi mifam pangthokre amasung Assam da miyoi chatruka yankhai nithoi aduga Manipur da miyoi 63 ki masada nauna COVID positive oibe thengnakre. Haujik mapung oiba pau tabirase. Manipuri Sahitya Parishad Assam na silangduna Mahakabi Hizam Anganghal gi chamaga kuntra suba mapok kumon thoram July gi tang 19 Sagolsen numita Parishad Bhavan Silchar da pangthokre. Manipuri Sahitya Parishad Assam gi President Ngangom Joy Kumar Singhana mifam apoiduna pangthokkiba thoramda Manipuri Development Council Assam gi Chairperson Mutum Ongbi Rina Singhana athoiba mithung oina saruk yakhi. Aduga I Binod Singha Sahitya Sebak Laisram Ongbi Dr. Kamla Devi HOD Manipuri Kasar College Silchar Amadi L Mani Singha Thingom Dhombi Translation Awardina ikai khumnajaba mithungoina saruk yakhi. Athoiba mithungna maira chukatuna thoram hangdokhi. Manipuri Sahitya Parishad Assam gi Secretary K Champalal Singhana taramna okpagi warol pikhi. Thoram gi nungi oiba warol Manipuri Sahitya Parishad Assam gi General Secretary Professor KH Dhiren Singhana pikhi. Thauramga mari lenana Mahakabi Hizam Anganghal gi maramda tongan ba scholar singna wangangki. Dr. Kunjalal Yenrebam Leima Gold Medal Awardee, Dr. CH Manikumar Singha Assistant Professor Manipuri Department Radhamadho College Silchar Amadi Dr. S Merina Singhana akhanaba wangangloi oike. Ikai khumnajariba mithung athoiba mithung amadi mifam apogi warol piraba matung Parishad ki General Secretary Professor KH Dhiren Singhana thagat warol piduna nimida sigi thoram chinglemna loisinki. Mana sagi da Maxwell snapo bi lo matam tu da manik sang ma mana Maxwell da siddhi gi nang snapo bi bi lo se manik sang na snapo bi lo da ko da rupa lising tara sangi rupa lising tara sing ji da bi nang halaka da mani siddhi gi bi sakya hoi ya ba se te na ko ye ko sigi se gi ru ka ki da ma da sai gi Maxwell se na snapo ka lo ki da hoi ya ba se te se kasa da hoi thai Sinangi Chela Cat Nakona Chain Body Nagun Libana Takar Lagay Sira Ating Apan Layaga Ya Polan Topadi Namte Lagay Natola Sina Bagisa. Silchar Sadar Police Station ngarang haunabi matungina sangakre. Assam gi DGP Bhaskar Jyoti Mahantana Nauna Saba Police Station asi hangdokkiba kaloinana ichaugi matamda mathau ningthina pangthokkiba personal kuntra marida certificate piduna ikai khumnaba utkhi. Thauramda Southern Range ki DIG KJ Saikia Kasar gi SP Ramandip Kaur amadi maroiba miyoi gayana saruk yakhi. Marai Bagningba Tarun Rampukongi Marfuhumdoi Suba Nonga Kumon Thoram ngarang Kasar Jila gi Lakhipur Municipality Conference Hall da pangthokre. Joy Christina Ngamlai SCS Assistant Commissioner Lakhipur, Jonathan Vaifei Circle Officer, L Robindra Singha Vice Chairman Lakhipur Municipal Board, Rina Singh Chairperson MDC, Subhojit Chakraborty HOD Political Science Nehru College Poilapul, Silpojit Pal Principal Jogai Mathura High School,
Abhiram Sharma, Sub-Divisional Chairman, OBC Board, Lakhipur Amadi, Gunjon Kaur, Ward Commissioner na chingba miyoi singna dais da phamki. Thauramga mari lenana, Laibak Ningba Tarun Rampukon gi punsi amadi mahaki thabak thauram sing palladuna miyoi kaya na wangangki. Maruti Suzuki Arena showroom ama Kasar Lakhipur gi Fulertol Chingya lekai da hangdok jare. Gari leibining basingna showroom asida lengbirakduna hojik pijariba offer sing asigi kudong chaba lobiu. Adomgi amanba car ahanba car da exchange tawbagi kudong chaba su pijari. Ngasimak pau phaunabiu. Sales Manager Dilip Singha mobile number 8471840-737 natraga 9435218331 da pau phaunabiu. Numit 12 ni chupnat pangthokadaba Commonwealth Games 2022 United Kingdom gi Birmingham da ngarang dagi hokre. Malem gi leibak 12 dagi sanaroi lising mangaromna masana 18 da ahen athoi tanaga dori. Sanaba sida Bharat ke sanaroi chaniga 12 amadi official chamaga taret sarugyari. Assam dagi boxing da Siba Thapa, Lablina Borgohai, weightlifting da Manipur dagi Mirabai Chanu, S. Bindyarani Devi na chingba sanaroi sing yauri. Myanmar da khundariba Meitei amadi Meitei Bamon apunbagi oiba loop Myanmar Meitei Development Association MMDA gi chahi ama mapung pharakpagi mifam haukiba July gi tang 13 nongmaijing numitta pangthokre. Mifam asida T Binod amadi P Amosna mithunglen oikhi. Mifam da wa ngangladuna T Binod na Meitei Bamon lamdam asigi apunbagi khongthang asi yamna phai hairaduna makhoi gi magi dagisu pangba yaba mateng pangge haikhi. Mithunglen oina saruk yakhiba T Binod amadi P Amosna MMDA da sel oina Myanmar Care lising humbutra mateng pangbirakpagi damak thagatpa phongdorakli. Mamangi chahi lising aniga kunma thoida COVID-19 gi ahumso wave lakpa matamda Burma da khundariba Meitei amadi Meitei Bamon singi damak laingak CSO amadi Medical Department ta lariba sing amadi miyamna yamlaba hidak langthak amadi mathau taba equipment kya mateng pangbirakpagi damaktasu miyamgi mahut sinduna MMDA na thagatpa phongdorakli. Mifam asida lubasina pangthokadaba hiram kaya amasu khananenakhi. Ana ek lakpa matamda lamdam asida mateng oinanaba MMDA na ambulance gari ama leinanaba warep lawki. Masida kanaguma miyoi singna mateng pangbiningba leirabadi MMDA da contact tobiu haina Myanmar Meitei Development Association MMDA gi founder member NG Naimin gi cherolamada phongdoragli. Jiribam gi Borobekra da leiba Mahadev Mandir Narayanpur da District Administration Jiribam amadi MSPDCL Jiribam anina khusamnaduna Ujjal Bharat Ujjal Bhavishya gi thauram ngarang mapung phana pangthokre. Chahi asigi July gi tang 15 dagina July gi tang 38 pawba chayol ama chupna power amadi renewable energy sector gi lamda paikhatliba thabaksing amadi mai pakpa sing adubu miyamda hena khanganabagi pantamda pangthokpa thauram asida Jiribam District ki ADC Jameson Selal Hangsing MCS Jila Parishad ki Upadhyaksha TH Samarjit Singh amadi Jakurador Gram Panchayat ki Pradhan Sadhana Dasna Mathangsina Chief Guest President amadi Guest of Honor oina saruk yakhi. Thauram ka mari leinana movie utpa amadi cultural gi program su pangthoki. Thauram asida SDC Borobekra Moirangthem Devananda District Information Officer Jiribam N Vidyananda Singh atai maroi ba miyoi sing amadi tongan ba khungi khunja sing su saruk yakhi. Assam da ngarang miyoi chatruka yangkhini thoigi masada nauna COVID positive oiba thengnakre. Assam gi haksel loisingna puthokiba media bulletin da apunba sample lising mapan chaniga kunda changeng tobada miyoi chatruka yangkhini thoigi masada COVID positive oiba thengnaki. Positive oibagi chang chada 8.08 oikhi. Kasar jila da ngarang miyoi 35 gi masada nauna COVID positive oiba thengnakre. Jila asida laichata sina layeng liba mi gi masing chamaga marfutara mangani. Manipur da ngarang miyoi 63 ki masada nauna COVID positive oiba thengnakre. Rajya gi haksel loising na thokpa cherolamada ngarang
कोविड की सैंपल चनिपान का सुपन निपान चांगेंग तोबदा मियोई हुंपुतरा तरेट की मसादा पॉजिटिव ओइब थेंगनकी पॉजिटिव ओइबगी चांग चादा 9.5 अरोइबदा मरोइब पाव अमुखन्ना मणिपुरी साहित्य परिषद असम सिलांगदुना महाकवि हिजम आंगांगल की चामग कुंथ्रा सुब मपोक कुमन थौरम सिलचर परिषद भवन द पांगथोखरे नौना साबा लोइरबा सिलचर सदर पुलिस स्टेशन अरांग हौनबी मतुंगिना संगाखरे मरैबाग निंगबा तरुण रामपुकोन की मरफु हुमदोय सुब नोंगा कुमन थौरम लखीपुर म्युनिसिपलिटी कॉन्फ्रेंस हॉल द पांगथोखरे म्यांमार मैतै डेवलपमेंट एसोसिएशन MMDA की चाही अमा मपुंग फारकपगी मिफम पांगथोखरे अमसुंग आसाम दा मियोय चट्रुका यांखैनिथोय अदुगा मणिपुर दा मियोय हुंबुतरा तरेट की मसादा नौना कोविड पॉजिटिव ओइबे थेंगनखरे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।